Wakhalgi Hiden Thauram asibu sponsor tobirakpa Akom Handicrafts Kongba Nandaibam Laikai Dalaiba Akom Handicrafts na sponsor tobirakpa amadi Times of Manipur na Kudol Tamzaba Thauram Wakhal gi Hiden Thauram asida mayambu taram nokchari ngasi ekhoina unazagadauriba IB writer ase Sahitya Academy New Delhi gi Manipuri Advisory Board ki member amasoi biribi oza makhakni oza se saktak jage oza Koijam Shantibala Devi masama ki oiba lairik taretsu mayam gi mafamda publish tawbikraba oza makhakni oza ihan hanba maktada taram nokchari loina loina ne kokno na kurumjari yam no aizai oza ngasi ge episode asida ozana khut thabikhiba tongan ba sairing sing lan thokpi gani ko za adubo oza si by profession e koina tajaba matamda teacher oza amsu oibiri koigi aibi ama oike haibagi wakhalon se angang oiringai degi hauna dum leibikhibra kamdawano za aina pamjarakpa haiba tare angang oiringai degi sairing recite tawbugumba si so dum pamba adagi wari masa gumba ek magazine gumba koi school gi magazine gumba kari gumba sida su hapning bagi hapso hapki admaina adum khara pamna hore haitar aduga mari leinana aigi su aigi ikura amasu site gi aiba mo oikiba yamna nganna leigidi koi Koijam dhirena dana ma lairik yam irami drama e sairing e adagi khanda kaiba e aduma masasu Manipuri subject ki akoigi somung college da waza oirami ada oigi ikura sigasu magi influence khara so haitare mabu aina hana pamjal leibaga angang oiringai dagi adudagi su ithilse khara phangbane dana aina khanjai adumaina no ai oza hauzik phawada ozana ngai na introduction thabikiba matamda lairik taret sumayang mafam da phombi khre ko lairik sing asi sairing lairik ta base tawbi bara natraga tai karam ba koigi makhal gi genre sing da di khut thabi sairing gi lairik ai ahum ne adagi nainabagi da ahum aduga angangi drama masa ama sidai da lairik taret oiba oza lairik sing ado maming amamtang oina thambi maming si aina ahanbadadi aina ibadi anganna iba aise adum iraga mayamga punna sairing paba khotpa si adum saitegi thauram sida ai adum yaujai adugo lairik oina di phongtokpa si khoigi anthology gumba khomjinba kari karadi adum phongba aduga isagi oina phongba sidi aina khara thengna phonge haitare 2004 da amuma mitkum phi edana sairing gi lairik ama phonge adugo 2006 da amu aikoigi angangi drama masa tal taret haibisimaga aduga theater amasung akoigi nainabagi waring khara theater ki punsillaga ama aduga adugi matung duda amuk 2013 da palon wangma dana sairing gi lairik ama amuk phonge aduga maduga loinana amu aina nainabagi lairik amaga su phongjare aduga 2011 dana akoigi Sahitya Academy na aingonda assign tawbirakpa adugi da thoibi gi maramda nainabagi lairik amaga ai adumaina phongjare lairik taresi yam no ai oza wari watai makha sathagi se dubu ngasigi show sigi han hanba ozana khut thabikhiba sairing amatang mayam gi mafam da lanthok bigani sairing se ai anouba ama aina sum ijaba ama hanagi like te yaugi daba ama kha ai present taujage masi aina ayamba aina feel taujaki basi koina angang singi right ama akoigi hojiki nupi singi moral da khara masiga mari leinana adom da yengsinjaraga madugi wakhal do aina aingonda yerakpadu ai phongdok jabani sairing gi maming si aina ima dana thamjare he malem ima nangna lotli leirol khada pamel gi piklaba maru singu hayengi damak saphong laknaba pambi oina natambakta nangi thaujal gi ningthana yomladuna sarep talai khusam naraduna atiyaga
ꯄꯥꯝꯕꯤꯁꯤꯡꯅ ꯐꯥꯔꯛꯂꯤ ꯃꯄꯨꯡ ꯃꯔꯩ ꯃꯁꯥ ꯃꯔꯦꯡ ꯄꯨꯡꯅ ꯌꯥꯜꯂꯛꯂꯤ ꯖꯨꯝ ꯖꯨꯝ ꯃꯍꯩꯇꯅ ꯀꯦꯜꯂꯛꯂꯤ ꯑꯔꯤꯕ ꯃꯔꯨꯁꯤꯡ ꯂꯣꯠꯂꯤ ꯑꯃꯨꯛ ꯅꯥꯊꯥꯅꯨꯡꯗ ꯍꯌꯦꯡꯒꯤꯗꯃꯛ ꯊꯧꯑꯣꯡꯁꯤꯕꯨ ꯌꯦꯡꯖꯩ ꯉꯛꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯤꯂꯥꯒꯤ ꯑꯊꯨꯞꯄꯁꯤꯡ ꯅꯪꯒꯤ ꯂꯤꯂꯥꯒꯤ ꯁꯥꯌꯣꯜꯂꯛꯇ ꯂꯥꯡꯑꯣꯜꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯂꯤꯂꯥꯒꯤ ꯆꯦꯅꯥ ꯍꯥꯡꯗꯣꯛꯂꯨꯔꯦ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯂꯣꯠꯂꯤꯕꯔ ꯈꯟ ꯃꯃꯥꯁꯤꯡꯅ ꯄꯤꯛꯂ ꯄꯤꯛꯂꯕ ꯊꯋꯥꯏ ꯃꯔꯨꯕꯨ ꯅꯥꯎꯌꯣꯝꯅꯨꯡꯗ ꯍꯌꯦꯡꯒꯤꯗꯃꯛ ꯁꯥꯐꯣꯡꯂꯛꯅꯕ ꯃꯇꯝꯕꯥꯛꯇ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯄꯨꯒꯤ ꯃꯤꯇꯝ ꯁꯛꯇꯝ ꯂꯥꯛ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯉꯛꯄꯅꯤ ꯏꯃꯥ ꯃꯣꯃꯣꯟ ꯅꯣꯛꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯄꯤꯛꯂ ꯃꯤꯇꯝꯁꯤꯡ ꯂꯩꯔꯣꯟ ꯆꯟꯁꯤꯟꯕꯤꯔꯦ ꯅꯪꯒꯤ ꯂꯩꯔꯣꯜ ꯈꯥꯗ ꯂꯩꯈꯥ ꯇꯥꯔ ꯁꯥꯖꯠꯀꯤ ꯏꯀꯥꯏꯕꯕꯨ ꯀꯨꯞꯁꯤꯜꯂꯦ ꯑꯍꯤꯡꯕ ꯊꯋꯥꯏ ꯃꯆꯥꯗꯨꯒꯤ ꯐꯤꯗꯛꯅ ꯇꯟꯖꯥꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯟꯕ ꯂꯪꯂꯥ ꯄꯨꯝꯕ ꯆꯤꯡꯊꯣꯛꯂꯒꯦ ꯈꯟ ꯄꯥꯏꯈꯠꯈ꯭ꯔꯦ ꯂꯥꯡꯒꯣꯜ ꯖꯅꯛ ꯅꯤꯡꯊꯧꯅ ꯈꯣꯏꯈ꯭ꯔꯦ ꯁꯟꯄꯣꯠ ꯂꯥꯡꯒꯣꯜ ꯄꯔꯝ ꯌꯥꯠꯂꯗꯨꯅ ꯐꯪꯈ꯭ꯔꯦ ꯆꯐꯨꯅꯨꯡꯗ ꯁꯔꯦꯞ ꯇꯝꯂꯛꯂꯤꯕꯤꯗꯨꯕꯨ ꯖꯥꯅꯀꯤ ꯀꯧ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯃꯔꯥꯏꯕꯛꯅ ꯄꯤꯛꯂꯤꯕ ꯊꯋꯥꯏꯗꯨꯕꯨ ꯄꯨꯟꯁꯤ ꯂꯤꯂꯥꯒꯤ ꯐꯤꯖꯪ ꯍꯩꯖꯤꯜꯂꯛꯄꯗ ꯆꯪꯈ꯭ꯔꯕꯁꯨ ꯂꯩꯔꯣꯜꯅꯨꯡꯗ ꯑꯃꯨꯛ ꯁꯤꯇꯥ ꯀꯧꯅ ꯐꯪꯈꯤ ꯃꯥꯗꯤ ꯄꯨꯟꯁꯤ ꯐꯝꯕꯥꯛꯇ ꯁꯛꯇꯝ ꯂꯥꯡꯂꯝꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯒꯤ ꯑꯃꯨꯛꯁꯨꯅꯤ ꯀꯣꯔꯧ ꯑꯉꯥꯟꯕ ꯃꯥꯒꯤ ꯏꯒꯤ ꯏꯔꯨꯅ ꯃꯤꯇꯝꯈꯤꯕ ꯀꯨꯟꯇꯤꯒꯤ ꯅꯥꯎꯌꯣꯝꯅꯨꯡꯗ ꯏꯔꯨꯗꯨꯒꯤ ꯄꯤꯛꯂ ꯁꯛꯇꯝ ꯇꯥꯎꯊꯍꯟꯈꯤ ꯀꯣꯔꯤꯒꯤ ꯆꯐꯨꯅꯨꯡꯗ ꯃꯔꯥꯏꯕꯛꯄꯨ ꯌꯣꯝꯁꯤꯜꯂꯗꯨꯅ ꯅꯤꯡꯊꯥ ꯑꯣꯏꯅ ꯂꯣꯛꯈꯤ ꯑꯙꯤꯔꯊꯅ ꯏꯆꯦꯜꯗꯒꯤ ꯀꯨꯝꯈꯤ ꯁꯛꯇꯝ ꯄꯨꯟꯁꯤ ꯂꯤꯂꯥꯒꯤ ꯑꯪꯒꯗꯦꯁꯀꯤ ꯅꯤꯡꯊꯧ ꯍꯦ ꯃꯥꯂꯦꯝ ꯏꯃꯥ ꯀꯔꯤꯒꯤ ꯐꯪꯈ꯭ꯔꯤꯕ ꯆꯩꯔꯥꯛꯁꯦ ꯖꯥꯅꯀꯤꯅ ꯀꯔꯤꯒꯤ ꯐꯪꯈ꯭ꯔꯤꯕ ꯆꯩꯔꯥꯛꯁꯦ ꯀꯔꯅꯅ ꯀꯔꯤ ꯃꯔꯥꯜꯅꯣ ꯅꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯀꯔꯤꯒꯤ ꯍꯣꯠꯅꯈ꯭ꯔꯤꯕ ꯅꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯂꯩꯌꯣꯟꯕꯨ ꯌꯩꯊꯠꯇꯨꯅ ꯃꯥꯡꯍꯟꯅꯅꯕ ꯑꯄꯣꯛꯄꯤꯅ ꯄꯨꯋꯥꯔꯤꯒꯤ ꯂꯥꯇꯝꯁꯤꯕꯨ ꯍꯥꯏꯒꯠꯂꯨꯔꯒ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯏꯃꯥ ꯑꯩꯅ ꯀꯤꯔꯤꯕꯗꯤ ꯏꯃꯥ ꯑꯩꯅ ꯀꯞꯂꯤꯕꯗꯤ ꯏꯃꯥ ꯖꯅꯛ ꯅꯤꯡꯊꯧꯅ ꯊꯦꯡꯅꯕꯤꯈꯤꯗ꯭ꯔꯕ ꯖꯥꯅꯀꯤ ꯀꯌꯥꯒꯤꯅꯤ ꯑꯙꯤꯔꯊꯅ ꯏꯆꯦꯜꯗꯒꯤ ꯂꯣꯛꯈꯤꯗ꯭ꯔꯕ ꯀꯔꯅ ꯀꯌꯥꯒꯤꯅꯤ ꯑꯁꯨꯝꯅ ꯏꯃꯥ ꯁꯅꯥꯒꯤ ꯏꯔꯨ ꯀꯌꯥ ꯀꯌా ꯅꯪꯒꯤ ꯂꯩꯔꯣꯜꯅꯨꯡꯗ ꯂꯩꯔꯣꯟ ꯆꯟꯁꯤꯟꯕꯤꯈ꯭ꯔꯦ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯇꯥꯁꯤꯜꯂꯕ ꯈꯨꯗꯨꯝꯗꯨꯗ ꯍꯥꯞꯄꯤꯔꯛꯈꯤꯕꯅꯤ ꯂꯩꯁꯦꯝꯕ ꯃꯥꯅ ꯆꯦꯡꯖꯦꯜ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯏꯕꯤꯔꯛꯈꯤꯕꯅꯤ ꯃꯔꯥꯏꯕꯛꯇ ꯄꯨꯟꯁꯤ ꯊꯧꯗꯥꯡꯁꯤꯡ ꯄꯥꯡꯊꯣꯛꯂꯝꯒꯗꯕ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯅ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯈꯨꯕꯥꯝꯅ ꯐꯨꯝꯕꯤꯈ꯭ꯔꯦ ꯂꯥꯏꯕꯛ ꯈꯦꯂꯥꯏꯒ ꯂꯣꯏꯅꯅ ꯂꯩꯔꯣꯜꯅꯨꯡꯗ ꯂꯥꯜꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯁꯨꯝꯍꯠꯄ ꯁꯥꯊꯦꯛꯇ ꯄꯪꯊꯔꯨꯔꯕ ꯁꯥꯕꯤ ꯁꯥꯅꯧꯔ ꯆꯠꯅꯕꯤꯒꯤ ꯂꯪꯂꯕ ꯁꯅꯥꯒꯤ ꯌꯣꯠꯂꯤꯡꯂ ꯃꯇꯝꯒꯤ ꯑꯀꯟꯕ ꯂꯦꯡꯗ꯭ꯔꯕ ꯆꯩꯔꯥꯛꯂ ꯑꯗꯨꯕꯨ ꯏꯃꯥ ꯃꯔꯥꯜ ꯄꯨꯝꯅꯃꯛꯀꯤ ꯆꯩꯔꯥꯛꯇꯤ ꯄꯤꯕꯤꯔꯦ ꯄꯤꯛꯂꯕ ミꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯒꯤ ꯃꯁꯤꯗꯤ ꯏꯃꯥ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯂꯥꯎꯖꯅꯤꯡꯉꯤ ꯏꯈꯧ ꯄꯣꯡꯅ ꯅꯪꯒꯤ ꯂꯩꯁꯥꯁꯦ ꯄꯥꯏꯗꯨꯅ ꯌꯣꯛꯆꯕꯇꯅꯤ ꯃꯥꯂꯦꯝ ꯏꯃꯥꯗꯤ ꯖꯤꯕꯁꯤꯡꯕꯨ ꯅꯠꯇꯦꯅꯦ ꯃꯥꯡꯍꯜꯂꯤꯕ ꯇꯣꯜꯂꯕ ꯊꯋꯥꯏꯁꯤꯡꯕꯨ ꯑꯗꯨꯅ ꯏꯃꯥ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯍꯧꯖꯒꯦ ꯄꯥꯃꯦꯜ ꯑꯣꯏꯅ ꯅꯇꯝꯕꯥꯛꯇ ꯂꯣꯠꯄꯤꯌꯨ ꯊꯋꯥꯏꯁꯤ ꯂꯩꯔꯣꯜ ꯈꯥꯗ ꯅꯍꯥꯛꯀꯤ ꯁꯨꯛꯂꯕ ꯃꯝꯂꯕ ꯎꯃꯪꯒꯤ ꯎꯔꯛꯇ ꯂꯦꯞꯆꯒꯦ ꯅꯤꯡꯇꯝꯅ ꯁꯟꯗꯣꯛꯇꯨꯅ ꯏꯁꯥꯁꯤ ꯃꯤꯑꯣꯏꯕꯒꯤ ꯈꯥꯔꯕ ꯃꯤꯠꯌꯦꯡꯒꯤ ꯄꯜ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯕ ꯇꯝꯊꯤꯔꯕ ꯂꯤꯆꯠ ꯑꯣꯏꯖꯕ ꯊꯤꯅꯕꯒꯤ ꯑꯌꯥꯡꯕ ꯂꯝꯖꯦꯜ ꯉꯥꯛꯊꯣꯛꯆꯒꯦ ꯎꯅꯥꯁꯤꯡꯅ ꯃꯥꯂꯪꯕꯒꯤ ꯁꯧꯍꯨꯝꯗ ꯍꯥꯏꯅ ꯍꯨꯝꯅ ꯏꯃꯥ ꯅꯪꯒꯤ ꯂꯩꯁꯦꯝꯒꯤ ꯁꯦꯡꯂꯕ ꯂꯩꯁꯦꯝꯗ ꯇꯤꯟꯖꯔꯒꯦ ꯊꯋꯥꯏꯁꯦ ꯍꯌꯦꯡꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯀꯝꯄꯣꯖꯤꯁꯟ ꯑꯗꯨꯒ ꯉꯁꯥꯏ ꯇꯥꯏꯇꯜꯁꯤꯁꯨ ꯏꯃꯥ ꯍꯥꯏꯅ ꯊꯣꯟꯕꯤꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯁꯩꯔꯦꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡ ꯅꯠꯇ꯭ꯔꯒ ꯁꯣꯔꯠ ꯁ꯭ꯇꯣꯔꯤꯒꯨꯝꯕꯗ ꯈꯨꯠ ꯊꯥꯒꯦ ꯀꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥꯅ टिप्स ओइना मकोइदा सेनगदबा गुणसिंग नत्रगा करी टेक्निक्सिंग सिजनगनी वहाई वातासिंग से कोइना करम हाइना कंपोज तौगनी हाइबना सिंगबा ओजाना ताकपिरम
masidi akhona saitagi oinadi amna tongan ba mirangi haitare ko nongsuki oiro nongpoki oiro masigi saitagi kamaina saitai si kaino haibagi asak amasu leire madudi tongan ba akhona madubu tamba saitabu tamjaba kanguda madu leirani adubu aiba ma haibasidi akhona tammuraga hekta su khut habadi yaba nataba magi masada koi kabi saugumakna hairammi batu magi lai tongaba laibi maibi gumbani dhyan tawriba muni gumbani ka haiba adugumna masa sidai sida inborn quality kharadi ai yaubra haiba se khanjai adubu madugi inborn quality du madu ka loinana pamjaba amasu sangba pamjaba amasu sangi aduga pamjari bani aduga aingonda aigi haibadi saita kanagumbana koigi saita gi layek pada hena pamba yawi isai de hena pamba yawi adagi iba paba de hena pamjaba yawi auna sumaina magi hobby se masi khangaga sangsilakpa aduga madu sangsinbaga loinana aikoina saitagi kainosi isam samna sangsin banataba aigi mangda sakhat khraba singsi mangda sakhat khraba aiba singsigi ai ibulum da sangsila agadi masi kala khuding matani dana ai thamjage aduna madudaidu da mayamna karamna yengnariba karamna inariba aduga amuk masiga loinana aikoina aina ma akoi ji tongbra si aikoina satra oiringeida adai pamjadana yaujaba matamda saitagi thauram sing takpirami mana akoi samaj si yam munna yengadabani hai aiba moigi hai taragadi samaj si masak khangadabani samaj bu yam munna yengadabani hai samaj bu munna yengsanba sisu moida aina sangbradana khanjai aduga loinana akoi gi sahita haibase masi karino haibase su khajiktang sangsilaga hotnaba masangba aibadi aingonda pira iba aingonda feeling haibase masi phaura iba ihuldo madu ithoknaba hotnaba da karigumba technique khardi sangeba adu madugi technique to madudi aina tongana hotnaba gi makha poli haibase masiga ai thamjage yam no aizai oza Shantibala adu inamak makha tana hangjaning liba wafamdi ngasagi koigi hauzik ki generation da haiza batare iriba kuthariba mayek sing sairing oiro short story oiro novel sing aduga mamangai gi oza guru sing na ibiramba masdai sida magi ibagi mawong matau sida oza khekna bagumbadi ubibara magi presentation style oiraga su oza gi kali modle sidi adum akhoi matangi khongakpa khongsasina sensible de dum moigani adi saita gi tongan ba magi akhoi izam mayam mama wakhalon mayam mama matam gi oina hongai ahan bagi matam gi akhoi anau Manipuri saita gi jangsalakpa matam sidi romantic period ki romanticism gi yamna thotpa ingba kamal hoina khogi samaj bu protest tawdi habedi nataba moi so dum protest tawi adubu tawna moigi midieng moigi khutfong dokta khara romantic oiba aduga amuk akoi si biren hoigumba sigi matam gi 1970 matam sidagi amuk khitang modernism gi trend ama amuk khitang lakpa aduma si hena ekoina asongi nongsup longi haujikta di amu honga iba nupi na iba da haraga su feminism gi nupi na nupi gi damak khalakpa adagi post modernism gi sigi masak mayam se masi yauba akoi gi kui khutfong do adagi wakhalon mayam se loina mak lakpanina khara di sense masi lakani dana ai khalli aduga madusu uzari adum khoina anauba generation 1980 gi matam sidagi thoglakpa sairing iba naha sing haujikta di moi naha haibe yadre akoi gi Birendrajit Naurem hoi lanchen ba mitai adagi nupi da arambam ongbi memsaubi si mayam leiriba dilip mayeng bamna singba sairengi da adu sumaina wari masa da su aikoina Koijam Priyo Kumar na singba adagi Suji Nauroi bamna singba handak the state award ki ga laukthokriba anabasi khara adum akoi gi kui khupong dokta adagi Wakhal londa aduga magi thim khangat pada thim si samaj na pibani auna samaj si honga abanina thim si su hongni habise ai masi thamjake yam nungai sai thalba khong dokchari oza wari watai su nungai ri aten ba break amatang logjage oza ge ya ba logjara ka break ki matung da oza gi tongan ba sereng sing su viewers sing ma phamda damak lan thoksi
Yingbiriba viewers singi mafamdagi atenba break amatang luxury break ke matungda Oza Shantibala gi anishuba saireng soidana kudol tamsake. Kauna li amadi wana saba polam sing uda haktuna saba phazaraba leitingi polam sing nungbi Manipur gi puwari ga mari leinaba laidi sing kabokang na saba polam sing salai tret ki lengyan fi amadi north east ki mafam kayada saba phazaraba handicraft ki polam sing phangbiragani. Plastic ki mapal tangbagi mahutta mahusagi polam na saba pothok sing sijinabiyo. Lengsin Biraksi Akhom Handicrafts, a unit of Iraima Women's Welfare Association, Kongba Nandaibam Laikai, Kongba Road, Imphal District, Manipur 795008. Break ki matungda amuka hanasu taram nokchari ngasigi episode asida guest oina Lengsin duna lariba Oza si Oza Koijam Shantibala Devi. Oza akoigi break masa masulomina kare Ozagi anishuba saireng Ozana khut thabikiba saireng amatanga khudol tambe. Saireng sisu ai phongdribadagi pajage handaki sahi si akoigi yamna maming laiba Manipuri ai bi singi lamyan bi oibirambi Kumari Thoibi Devi ki sahi sama suba adugumba magi thauram si sangstan mayamna yamna magi celebrate tawgadauri sahi sama surakbagi mangonda kathokpa saireng amakak ai mayamda ai ayengba singda khudol tamjage Saidengi maming si aina nangondani haidana thonjai aduga bracket ta ai Thoibi Devi yedan tingkhangbu oinamna sairaduna nasagi angang ba ikhengbu thakladuna lengoi saraba pakla lamdamda puraduna namda lambi chatpa kayabu karigi chatliba nangtana khangi waksingi kharaba unkada ahingi asikpada khagi ayingba nungsitpu khangladuna tingkhangna laikhok thungna yomsilladuna napang kana yaudana nadom tarak laikol nungda karigi laisat tamliba satkairiba nangtana khangi tingkhang tumbautana sausana hauriba lambi haiba laitraba singsang parengda angamba singmaibu temsingnariba piklaba thotlaba khong karigi temsingnariba singdolbu satliba nangtana khangi amuba samlangbu kokna huktoklam nalaba phizolbu thadoklam lengangtana khawona paitu amatamayan malem thungna satliba karigi satliba leptana satliba nangtana makhangi ithaktana sangjau pathok atiyadana amuba nonghau nongkhong phuina haurakpada akanba nongleigi nungsit aki tujung nonglei laksida piklaba hinau adutana paklaba ipakpu temsingna kiba karigi temsingnariba nangtana khangi nangna chatpa khuding nangi thaurang khuding nangi lambi khuding thinglammi chetlaba sambal miwagi wakhalna uyungmoi mikhuttana pambai oi thinglammi karal laktuna adubu nangtana khangi karamna langani thingliba sambal maramdi nangdi temsingnaraklabani ipak ithak akanba temsingnaraklabani maisa leingoi sekta thakpu temsingnaraklabani wangla chingdolbu maramdi temsingnarakle nangdi pibuk nungdagi tawraduna maru oina ipak iru aduda singnaraduna samaj adubu miyoibagi aduna nangonda kattana kanadano katkadaba aigi nasomse sigong laigi tingkhangtana yomlaba punamakpu amukana khurumjari yam nuwaisai nangonda haiba saireng Ozagi anishuba saireng lantok pikre akoi sagnaraba Ozagi chama suba kumonda azana dedicate tawbiri ngasagi sairengi ihan hanba haudokhiba magi line haisaba tare amna wahai kharase goigi tingkhangbu oinamna saiba haibikiba male Ozagi da ko yam phazai akoigi taba matam da su composition ja duki mate phazaboi Ozawari makasa thajarakpada hauzik Manipur da leriba tongan ba ai singi magi akoigi status haiba tare mai fitam mai
masi karam mawong da leiri bagi wasa kayam toina gadi tongan ba society singna aiba ibi singi platform sin bi bagi karam biang bi ke wasa status haibasidi aini hekle pasidi aigi oibaga no dadi mayam ki ama lakadabanina madu koina site academy gumba dagi state award gumba moina afaba makhalgi site ni edana khallaga mayam amasu award na singba lanthokpiri adam masida su koigi magi sairengi thak oiro adagi atai atopa site gi makhal singsi gi thak oiro adum lepakpani haibasima ai thamjage aduga mi da oina hairuba natabada akhoi leiriba saitagi thak sidaisida hauzik si yamna aiba singsine yam pamna phongna basi saireng ne heledana akhoi magi aidi aiba sidadi profession khudimak changak paya magi doctor oiruro adagi engineer oiruro natragi kalagi lamda changba oiro adagi atopa akhoi day to day life sida labor amoina chatluragasu ai sairing ijabati athingba leite isai ijabada athingba leite wari masa ibada athingba leite aduna sugumba mayam sina sangsilakpa matam sida sairing sida hena moi sangsilai aduga akoina fiction gi marak sida leiriba novel gumba drama gumba se masi khetang ada handhabadi nate drama su yamna di phongi adubu ayamana drama sina utpada loinamak akoi gi so tawgragadi phongdrasu yari adana lai oina kaya phongnaraktabasima manipur gi kenu oina leiri aduga akoi gi si tongbra hoigumba adagi khundong bomborjendro hoi moi leiringai dadi moi yam phongbirami hujik so athokpom tum chau leiri da sumaina drama gi kenu se khara phongdabadi nate moi phonga i tom chau makta da su phonga i adagi sana jawba khetri khogi phongna na bo hotnari phongdabadi nate adubu khatang yengnabada sairengna khare hena phongdokpa aduga saireng sidi phongdragadi mai platform leitabanina aduga amuk novel sina amuk khatang tadana ayambana novel si volume si chawbanina inadaba adu phongdoktaba adu madugi thak handare haibagi dinataba adu sumaina aina ojai aduga wari masa sima sairengi mathangda wari masa sima yamna phongnai aduga naina bagi thaksi naina wareng sidi akoi kaya sangsin nadaba magi teaching profession da leiba kangbu sina khara sangsin lakpa sumaina naina wareng sima khara watli adu yamna nungai ba hujiti anau ba langkoi wari adagi autobiography masagi punsi wari na singba singsu adum phongna ra I ada sidai sida koina nupi ai bi kaya amasu chongtham jamini na singba adagi bina pani na singba bhawo sangsin laktana sumaina leiri edana ai thamjage aduga ai koina karigumba kanda mapangi saireng akoigi state India gi oina ada India manung sida akoina karigumba khatang hek thengnajaruba matam sidai sida akoi Manipur gi saireng gi thakse nemba nate hai moina Manipur gi saireng sidi yamna phajabani Bharat ta Bengal na saireng gi magi thaksi wangna lei saireng su yam phongnai aduga Manipur se hujikta di Manipur se changsel e ga haidana sumaina moi sungwari hotai sabada tajabani aduna yamna koi tongan ba magi khare hena phagatna ba du da naina baduna makhalama ai sidi pauna sumayamda thamjabani aduna Manipuri saita da aikoi changsin base adumak ninghan na balaitana adum sangsin minasi habese ai thamjage yam nungai jai khoi ngasai khoi Manipur gi leiriba thak sisu nemba nate habese mayam na sum khoi gi khana naina bada phongtok piri taba matam su yam nungai jai oza oza gi khoi gi pipeline da lakadoriba matam sing da kari lairik kumba phonga da ba sem saba leibira proza lairik lay say ai saireng su adum leiri phongdok sabasi aduga phongdoki su khanjari aduga angangi oina iba drama masa su leiri adai naina wareng simasu aina matam gi naina kiba na matam gi pathokiba sugumba sisu adumak yam leiri dana ai maduma kano tausage aduga wari masa sisu aina wari masa se ai phongdri adubu aina hanba khut tharak pasi yamna nganna 1980 gi matam dagi ai wari masa si all India radio da wari masa paba amma
पाबगी थौरमसिदा याम लानथोखरे ओजा मतम सोल्यूशनलकदोरे ओजागी अहुम सुबा सैरिंग अमतंगा खंकत पिरगा व्यूअर्स सिंगी मफमदा लानथोकपियो मसिगी सैरिंग सिगी ममिंगना लिकला दना आई थमजै कोई खरा हेना माहुसादा चंगसनजबा अहिंगना अमंब फिजोल थोलदुना नापदा थेटलदुना नोंजाबी लेरांग खोंसालकले तपना तपना मोंग हादना नुंसीगी लंबीदा सानबबु उनजनबा निंगदु यैना सांगलबा मनाम तारबा समलांगना नुमिदांग वाइगी नामीबा नुंसितकी सौमदा निक निक लाउना इपोम हौरदुना लैतेंगलकले निंगोलगी तुंग्यानबु इल्लिबा चरई फीगी फिना फिदोना कुपसिलकले तपना चपना सिंया तमया सिन्ना अमंबतना लैतेंगलकले मालेम अतिया अहिंगना खोंदोइरकपदा नुंसी नाकता अहिंगी चानबा असिकपना गायरी तुमिन वा गांगदा ताइबंग जीवसिंगना नासोन फंखिनी खन मतंगी तांगलौना लैसिल लकलगा सुमख्रे असिकपना जीवसिंगबु मालेमगी मतम बाक्ता कनागी नासोन ताद्रबकान खोंजेल खोंथांग पुमनमक सब लेपकान तिनख्रे अहिंगना असिकपगी मथानुंगदा मूरब समलांगना असिकपगी माइथोंबु खंजिन लोटख्रे असिकपबु मतंगी मिटकी पोइरैदगी अतियादा थवान सिंगना मोमोन नोकना मिची खटनरी अनिगी थौगल तौरदुना मतंगी सकाना तपना तपना लैरकपदा लापथोकनरकले असुम असुम असिकपगा अहिंगा पामु पामु नुंसी नुंसीना हंदोरकले अहिंगना तासिलदुना अमंब फिजोलबु थांदोरकले खोंथांग निंगमदना येंगलदुना तुंग हन्ना हन्ना पिरकले इंगित सिंखै लाइरेमबिना मतम मोइरे हलकलो हलकलो थोरकलबदी कोरौ अंगानबा खंख्रनिने अरोनबा खोंसत काइनबगी मैचाकना थमोइद ओमलदुना निंगमदना हलकलिबा अहिंगी मैसा लांगलकपदा पिरांगोलकले नुंसीगी मैसा सिंथरकले मिलुदगी लेपतना ताहौरे उनावना नापी सिंनांगद लिकला ओइना ओ नुंसीबा नंगसे असुमनत तौब्रा लैसेंगवैदगी लैसेंबा मामकसु थागचरी ओजा ओजागी अहुम सुबा सैरेंगसु ngasi mayamgi mafamda lanthokpiba yam nungaijai khoigi studio da lakpiba tongan tongan ba maroiba wafam mayam ama ozagi mod ozagi wakhalon su phongtokpiri ko loshil lakpasida oza khoigi nuksizaraba viewers sing da as a writer ama oina ozana khoigi kari kari haibinini अखोगी ngasi मियेंग ताबिरिबा पुमनमक्ता आइना साइट से मिसंग खरा लापना बदौना खंजै अदुबु कोई सुमाइना कोई मयामदा येंहनबगी खुदोंग चाबा अमा फंगहनबसिदि यामना लाइना साइटगी सैरेंगबु पारे वारी मचाबु पारे पागे खल खलगा पारुदबा अदगी नैनबगी मतांगदबु ओइरे औना खोगी मणिपुरी साहित्य से करंबा थाकता लैरी नत्रगा मणिपुरी सैरेंग कमदौरी अदगी वारी मचा अमतंग तानिंगबदा अखोई मसिदी यामना मयामना युमदा फम्मा फम्मागा अदुमक ताबगी खुदोंग चाबा लैबा औना मसिदैसिदगी साहित्यगी महाउसे मसी लौबियु अदुगा अखोई साहित्य से अमुक साखोटनबा मणिपुरी साहित्यगी थाक से मयाम संगदना मयांगी अपाम्बा मोटसु फुंगतोकपिरगा हेना साखोटनबगी खोंग थांजिनमिनसी हाइबसे येंबिरिबा पुनमक्ता कोकनोनजबगा लोइनना हाइजरी निंगसिंजे अदुगा ओजागी पुनसिदसु तौरबा थबक सिंगदा माइ पाकपियु हाइबा वाफम असि टॉम टीवी गे माइकैदगी ओजागी मफमदा थमसके हां तरामनो लोशिलकपदा कोंगबा नांदेबम लैकाई लेबा खोगी अखोम हैंडीक्राफ्ट्स हाइरिबा स्टोर असिना स्पॉन्सर तौबिरकपने खोगी थौरम सेओजा अमरोइना हाइरिबा स्टोर असिदा तोंगान तोंगान बा कौनागी ओइबा पोलम सिंग मयाम अमा सादुना लै ngasi leitingzariba khoigi polam sisu makhoigi maikaidagi khudol tambirapani ozada as a token of appreciation ozada khudol tamjari thank you yam nungai thagachari oza wafam asiga loina na ngasigi oina di wakhal gi hiden meng tabiri ba pumnamak tagi kainana bagi yathang nizari amuka hanasu kurumjari